ꯃꯇꯝ ꯑꯃꯗ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯂꯝ ꯑꯃꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯌꯥꯃꯨꯛ ꯂꯥꯏꯔꯒꯦ ꯍꯥꯏꯕꯗ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯤ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯎꯃꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯔꯪꯕ ꯆꯤꯡ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯆꯤꯡꯗꯨ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯆꯤꯡꯗꯨ ꯂꯨꯄꯥꯒꯤ ꯆꯤꯡ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥꯎ ꯌꯥꯔꯦꯗ, ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯂꯨꯄꯥꯁꯤ ꯑꯩꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯄꯨꯔꯒ ꯍꯦꯛ ꯌꯣꯜꯂꯨꯔꯒꯦ꯫ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯌꯥꯝꯕ, ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯖꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜꯗꯨꯗꯤ ꯂꯨꯄꯥꯗꯨ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯁꯅꯥꯒꯤ ꯆꯤꯡ ꯑꯃꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯐꯔꯦ, ꯃꯁꯤꯒꯤ ꯁꯅꯥꯁꯤ ꯑꯩꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯄꯨꯔꯒ ꯍꯜꯂꯒꯦ꯫ ꯃꯅꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯅꯥ ꯂꯨꯄꯥꯅ ꯑꯩꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯎ ꯑꯇꯣꯟꯕꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯌꯥꯏꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯕ ꯉꯝꯒꯗꯕ ꯁꯅꯥ ꯃꯌꯥꯝ ꯑꯃꯈꯛ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯅꯨꯄꯥꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯌꯥꯎꯖꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯎꯃꯪꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯀꯗꯥꯏꯋꯥꯏ ꯐꯥꯎꯕ ꯂꯩꯕꯒꯦ ꯈꯪꯅꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯋꯥꯡꯕ ꯎ ꯀꯌꯥꯒꯤ ꯃꯇꯣꯟ ꯎꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯎꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯑꯁ, ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯅꯕ ꯈꯔ ꯂꯩꯔꯕꯗꯤꯀꯣ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯍꯦꯛ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯐꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯂꯤꯕ ꯆꯥꯅ ꯊꯛꯅꯕꯗꯨ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯆꯥꯔꯨꯔꯦ꯫ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯕꯒꯤ ꯃꯇꯨꯡꯗ ꯇꯔꯨ ꯇꯔꯨꯕ ꯄꯤꯛꯇꯛ ꯇꯧꯕ ꯐꯤꯗꯨ ꯂꯪꯊꯣꯛꯂꯝꯕ ꯄꯥꯝꯃꯣꯏ ꯍꯥꯏꯅ ꯐꯤꯗꯨ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯐꯤꯗꯨ ꯄꯨꯊꯣꯛꯂꯒ ꯉꯁꯥꯏ ꯆꯥꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯅꯕꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ, ꯇꯥꯟꯖꯥꯗꯨꯗ ꯃꯥꯅ ꯇꯤꯡꯊꯣꯛꯂꯤꯕ ꯐꯤꯗꯥꯗꯨꯒꯤ ꯃꯊꯛꯇ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯐꯤꯗꯥ ꯑꯁꯤ ꯆꯥꯅ ꯊꯛꯅꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯐꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯦ꯫ ꯆꯥꯅꯕꯗꯨ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯤ ꯑꯁꯤꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯤꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯨꯄꯥ ꯑꯃ ꯃꯩꯇꯥꯜ ꯉꯪꯁꯪ ꯉꯥꯡꯅ ꯊꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯃꯩꯗ ꯑꯂꯨ ꯂꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯧꯔꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ, ꯅꯨꯃꯤꯠ ꯊꯦꯡꯂꯦ, ꯑꯩꯒꯤꯁꯤꯗ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯊꯥꯒꯠꯆꯔꯤ, ꯅꯍꯥꯛꯀꯤ ꯆꯥꯅꯕꯗꯨ ꯑꯩ ꯂꯧꯔꯣꯏꯗ꯫ ꯑꯗꯨꯒ ꯑꯩꯅ ꯆꯥꯒꯗꯧꯔꯤꯕꯁꯤ ꯅꯍꯥꯛꯁꯨ ꯄꯥꯝꯂꯕꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯒꯗꯧꯔꯤꯕ? ꯅꯪꯒꯤꯗꯤ ꯀꯔꯤꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯆꯥꯅꯕꯗꯤ ꯂꯩꯅꯦ, ꯅꯪꯒꯤ ꯑꯂꯨꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯆꯥꯛꯂꯦꯟꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯇꯣꯝꯕꯗꯨꯅ ꯃꯥꯒꯤ ꯐꯤꯗꯨ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯐꯤ ꯃꯆꯥ,
ꯍꯥꯎꯔꯕ ꯁꯥ ꯉꯥ ꯑꯊꯣꯡꯕ ꯑꯇꯥꯎꯕ ꯀꯌꯥ ꯊꯣꯔꯛꯎ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯜ ꯋꯪ ꯋꯪ ꯀꯥꯕ ꯁꯥ ꯉꯥ ꯑꯇꯥꯎꯕ ꯑꯊꯣꯡꯕ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕꯁꯤꯡꯗꯨ ꯆꯥꯃꯤꯟꯅꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯐꯤꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯎꯃꯪꯁꯤꯗ ꯂꯩꯕꯗ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯑꯩꯒꯤꯁꯨ ꯃꯜꯂꯕ ꯂꯥꯟꯃꯤꯒꯤ ꯈꯥꯎ ꯑꯃꯈꯛ ꯂꯩ ꯇꯨ ꯑꯥꯗꯒꯤ ꯀꯥꯆꯤꯟꯗ ꯌꯥꯜꯂꯤꯕꯁꯤꯅꯤ ꯃꯁꯤ ꯈꯔꯗꯤ ꯃꯜꯂꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯁꯛꯇꯤ ꯌꯥꯎꯔꯤ ꯃꯁꯤꯒ ꯅꯪꯒꯤ ꯐꯤꯁꯤꯒ ꯑꯣꯟꯅꯔꯁꯤ ꯀꯔꯤ ꯅꯪꯒꯤ ꯃꯜꯂꯕ ꯈꯥꯎ ꯑꯁꯤꯒꯤ ꯁꯛꯇꯤꯗꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦ ꯑꯣ ꯑꯩ ꯍꯥꯏꯒꯦ ꯅꯪꯅ ꯈꯥꯎꯁꯤꯗ ꯄꯣꯞ ꯄꯣꯞ ꯊꯥꯕ ꯃꯇꯝꯗ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯔꯨꯛꯀ ꯂꯣꯏꯅꯅ ꯊꯣꯔꯛꯀꯅꯤ ꯃꯈꯣꯏꯗꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯥꯏꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯤꯁꯤꯒ ꯅꯪꯒꯤ ꯈꯥꯎꯁꯤꯒ ꯑꯣꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠ ꯑꯅꯤꯗꯨ ꯑꯣꯟꯊꯣꯛꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯇꯣꯟꯕꯗꯨ ꯃꯜꯂꯕ ꯈꯥꯎꯗꯨ ꯌꯥꯜꯂꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯈꯔ ꯆꯠꯂꯒꯗꯤ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨꯗ ꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ ꯈꯪꯍꯧꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯅ ꯂꯨꯆꯤꯡꯂꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯇꯔꯨꯛꯈꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤ ꯇꯔꯦꯠꯇꯨꯗ ꯍꯥꯏꯔꯝꯃꯤ ꯆꯠꯂꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯣ ꯅꯨꯄꯥ ꯑꯃꯈꯛ ꯃꯩ ꯍꯧꯔꯒ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯔꯤ ꯃꯈꯩ ꯄꯤꯕ ꯐꯤꯗꯨ ꯂꯧꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯨꯗꯛꯇ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯎꯃꯪꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯩ ꯍꯧꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯁꯨ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯇꯣꯟꯕꯗꯨꯗ ꯀꯧꯔꯒ ꯉꯁꯤꯁꯤ ꯅꯍꯥꯛ ꯊꯦꯡꯂꯕꯅꯤꯅ ꯑꯩꯒꯤꯁꯤꯗ ꯑతిꯊꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯇꯣꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯑतिꯊꯤ ꯑꯣꯏꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯗꯨ ꯁꯠ ꯇꯤꯡꯊꯣꯛꯏ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯗꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯃꯇꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤꯁꯨ ꯈꯔꯗꯤ ꯃꯜꯂꯕ ꯇꯨꯄꯤ ꯑꯃꯈꯛ ꯂꯩ ꯇꯨꯄꯤꯗꯨ ꯑꯥꯗ ꯌꯥꯜꯂꯒ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯇꯨꯄꯤꯁꯤ ꯑꯉꯛꯄ ꯃꯒꯨꯟ ꯑꯃꯈꯛ ꯆꯦꯟꯕ ꯇꯨꯄꯤꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯎꯞꯂꯕꯗꯤ ꯑꯗꯨꯒ ꯇꯨꯄꯤꯗꯨ ꯀꯣꯛꯊꯛꯇ ꯈꯨꯠꯅ ꯑꯃꯨꯛꯇꯪ ꯎꯪꯕ ꯃꯇꯝꯗ ꯇꯨꯄꯤꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯡꯗ ꯀꯅꯥꯃꯠꯇ ꯍꯤꯡꯅ ꯂꯩꯕ ꯉꯝꯂꯣꯏ ꯃꯁꯤ ꯅꯪꯒꯤ ꯐꯤꯁꯤꯒ ꯑꯣꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯑꯣꯟꯅꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯟꯕ ꯑꯗꯨꯅ ꯇꯨꯄꯤꯗꯨ ꯎꯞꯂꯒ ꯆꯠꯈ꯭ꯔꯦ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯑꯃꯨꯛ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯨꯛ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯐꯤꯗꯨ ꯑꯃꯨꯛ ꯂꯧꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠ ꯑꯍꯨꯝꯁꯤ ꯐꯪꯂꯕ ꯐꯥꯎꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯩ ꯊꯥꯔꯒ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯑꯇꯣꯟꯕꯗꯨ ꯀꯧꯁꯤꯜꯂꯒ ꯑतिꯊꯤ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯐꯤꯗꯨ ꯄꯨꯊꯣꯛꯂꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯕꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯍꯥꯛꯀꯤꯁꯨ ꯈꯣꯡꯕ ꯌꯥꯕ ꯎꯇꯣꯡ ꯑꯃꯈꯛ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯎꯇꯣꯡꯁꯤ ꯈꯣꯡꯂꯕꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯌꯨꯝ ꯀꯩ ꯐꯨꯔꯥ ꯗꯂꯥꯟꯁꯤꯡꯁꯤ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯀꯤꯟꯊꯈꯤꯒꯅꯤ ꯃꯁꯤ ꯅꯍꯥꯛꯀꯤ ꯐꯤꯁꯤꯒ ꯑꯣꯟꯅꯔꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯃꯍꯥꯛꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯠꯇꯨ ꯑꯣꯟꯅꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯟꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯈꯔ ꯆꯠꯂꯒ ꯃꯃꯥꯡ ꯃꯇꯧꯒꯨꯝ ꯃꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯐꯤꯗꯨ ꯑꯃꯨꯛ ꯂꯧꯍꯜꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠ ꯃꯔꯤꯗꯨ ꯐꯪꯂꯕꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯩ ꯊꯪꯗ ꯃꯌꯨꯝ ꯌꯧꯔꯛꯂꯦ
mayamba anidudi chawkhraba phajaraba yum saraga yamna nungaina leirame manaw atombadudi makoi marang mallaba phijet mallaba tupi mallaba khawduga loinana changlakpa aduda mayamba aniduna manawbu masak khanglamde aduna manaw atombada noksilame aduga hairame hai nangbu sana lupa pamdaba aikhoigi inaw atonbadurane mandeda hayune madi ningthogumna yamna dhumdham tawraga lakadabani nangumba chakni bagi mawongda natte chakho chalo asumna hairaga makhoi anina thongdu thingjinkirame maduda manaw atonbadu mai hauna saurame aduna magi khawda kayarak hanna pop pop launa tharame maduda lanmi taret taret kayamarum thoraklame lanmi singaduda atonba aduna mayamba anigi yumdu questionaba hairame aduga namduna mayamba anibu pharaga saina phuba horaklame asumna phu chaibagi law khongbagi makholsina laikaidu pumnil hek nilli yumron kaironaba singna chesinraktuna mateng pangnabu hotnai adubu lanmi sing adubu kibana upaidi karimata leite asumna masigi pausi yamna thuna ningthaugi nakongda yaukhirame pausi taba matamda sauraba ningthongna magi lanmi lusingbada lanmi khara puhallaga nupadu pharaga pura uhaina yathang tawtharame ningthaugi lakliba lanmi singadu machin manawgi atonba adugi mitrangi lanmi singaduna irai laina phurame namhatlame sok pallaba lanmi kharamana jenakhiduna ningthauda paudu tamlure sauraba ningthongna areiba lanmi makhai puraga nupadubu phanaba amuk tharame adubu ningthaugi lanmi mayamdu machin manawgi atonba aduna mitrangi lanmi kayamarum puthoklaga pharaga tap taba makhai phurame aduga ningthaugi machanupidu mangonda pigadabane natrabadi lanmi singsi loinamak hatkani haina lanmi amakhak ningthauda pau tamnaba thakhirame upai leitraba ningthongna machanupidu nupaduda pirage natrabadi laibaksi kangkhong chaiba tare haina khalame maramasina mahaki machanupidu nupaduda thajarame khudakta machin manawgi atonbaduda machanupidu luhanglame luhonglaba matungda ningthau machanupi aduna magi nupadu yamna hinaramde maramdi mahaki nupagi phijetu aduki matik chakniba malame amanba tupi amanba khaw utong akaiba amadi amanba phi amaga adumak leirame mahaki nupagi mawong mataudu ningthau machanupi aduna kupna nainarame madugi matungda ningthau machanupi duna khalle segairaba mallaba khaw asigi matengnara mana asuk sathiraba mitrangi lanmising puthokpa ngamliba sibo masigi matungda nongmadi ningthau machanupi aduna ta tawsinarame aduga magi nupa aduda yamna nungsibagi maongda asumna hairame ibungo nahakna mallaba khawsiga asum laibasida nanai nubidi wakhalse yamna nungaite maduda mahaki nupana khome nupi masigi mallaba khawsigi mapalani aina sakti paribase asumna hairaga magi khawdugi aronbadu magi nupida loinamak haidoklame ningthau machanupina magi nupagi manakta yamna nungsiba saraga changsilaklame aduga yamna thunamak magi mallaba khawdu satlaungna ningthau machanupiduna mulame aduga khawdu puraga chenkhirame ningthau machanupi aduna khaw aduda pop pop tharaga lanmi taret taret kayamarum puthoklame aduga magi nupadu phanaba hairame adubu magi nupaduna mahaki tupidu uplaga makokta makhutna ungba matamda yam khraba lanmi mayamdu tupidu dagi kapthorakpa khulai mayamduna loinamak hatkirame mamai thangdadi upai leitraba ningthau machanupidu magi nupada changjaraklame aduga mabu ngakpiyu lale haina haijarame aduga magi nupabu nungsiba saraga oinana changsilaklame nupidugi mataududa mahaki nupadusu pumsum hek sumatkirame masigi matungda ningthau machanupi aduna magi nupadu pothaba tumba ngairaga leikhi magi nupadu hek tumthakibaga tupidu tumina lauraga thokirame aduga tupidu langthokirame matamduda nupadu mitkap khangthok thoraklame magi nupina tawribadu uraduna nupadu adukki matik saurame aduna mahak hawgatlaga mafam chaba mafamda leiraga magi utongdu puthoklaga khonglame matamduda leiramba dalan konung pumba mitna kupada loinamak ningkhaiki
ꯀꯣꯅꯨꯡ ꯅꯤꯡꯈꯥꯏꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ, ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯃꯤꯅꯥꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯔꯨꯕ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯃꯍꯥꯛꯅ ꯍꯦꯛꯇꯃꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯆꯍꯤ ꯐꯥꯔꯛꯂꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯥꯏꯗꯨꯗ ꯈꯨꯠꯁꯨꯃꯜ ꯑꯃꯠꯇ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯤꯅꯥꯏ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ, ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯨ ꯇꯨꯡꯁꯤꯟꯕ ꯑꯣꯏꯅ ꯊꯝꯅꯁꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯆꯍꯤꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯠꯁꯨꯃꯜꯗꯨ ꯄꯤꯕꯤꯔꯝꯗꯦ꯫ ꯑꯍꯨꯝꯁꯨꯕ ꯆꯍꯤꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯅꯥꯏ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯈꯤꯕ ꯆꯍꯤ ꯑꯍꯨꯝꯁꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯁꯨꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯨ ꯄꯤꯕꯤꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯨꯝꯃꯤ, ꯅꯪꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯍꯨꯝꯁꯤ ꯐꯖꯅ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯁꯦ, ꯃꯁꯤ ꯅꯍꯥꯛꯀꯤ ꯆꯍꯤ ꯑꯍꯨꯝꯒꯤ ꯈꯨꯠꯁꯨꯃꯜꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯄꯥ 200 ꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯅꯥꯏꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯤꯅꯥꯏꯗꯨ ꯁꯦꯜꯗꯨ ꯌꯥꯝꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯍꯥꯛ ꯄꯦꯟꯊꯣꯛꯂꯒ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯆꯤꯡ ꯃꯊꯛꯇ ꯑꯃꯨꯛ ꯀꯥ ꯑꯃꯨꯛ ꯀꯨꯝꯊ ꯇꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯒ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ, ꯀꯔꯤ ꯇꯧꯔꯦ? ꯃꯤꯅꯥꯏꯗꯨꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯤ? ꯑꯩꯒꯤꯗꯤ ꯑꯔꯩꯕ ꯈꯔꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯁꯦꯡꯅ ꯆꯍꯤ 3 ꯑꯩꯅ ꯁꯨꯖꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯜ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯣ, ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯅꯍꯥꯛꯀꯤ ꯂꯩꯖꯔꯤꯕꯗꯨꯕꯣ? ꯑꯍꯜ, ꯂꯨꯄꯥ 100ꯇꯅꯤ꯫ ꯑꯣ, ꯅꯪꯒꯤ ꯂꯨꯄꯥ 100ꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯗꯤ ꯅꯍꯥ ꯑꯣꯏꯔꯤ, ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯉꯝꯈꯤꯅꯤ꯫ ꯃꯤꯅꯥꯏꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯍꯥꯛ ꯌꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯥꯟꯖꯔꯛꯂꯤꯕ ꯁꯦꯜꯗꯨ ꯑꯍꯜꯗꯨꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯕ ꯕꯣꯔ 3 ꯈꯛ ꯅꯤꯖꯧ, ꯑꯩ ꯄꯤꯔꯝꯒꯦ꯫ ꯃꯤꯅꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯁꯥ ꯇꯥꯅꯕ ꯇꯦꯟ ꯑꯃꯈꯛ ꯄꯤꯌꯨ꯫ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯄ ꯈꯨꯗꯤꯡꯃꯛ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯕꯥꯁꯤ ꯑꯃꯈꯛ ꯄꯤꯕꯤꯌꯨ꯫ ꯕꯥꯁꯤꯁꯤ ꯑꯩꯅ ꯈꯣꯡꯕ ꯃꯇꯝꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯁꯥ ꯃꯊꯟꯇ ꯖꯒꯣꯏ ꯄꯪꯁꯥꯗ ꯁꯥꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯗꯕ ꯇꯧꯍꯟꯕꯤꯅꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯇꯦꯟ ꯑꯃꯒ ꯕꯥꯁꯤ ꯑꯃꯒ ꯊꯣꯛꯍꯜꯂꯒ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯅ ꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯊꯨꯡꯖꯔꯣ ꯍꯥꯏꯔꯝꯂꯒ ꯑꯍꯜꯗꯨ ꯑꯁꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨ ꯇꯦꯟꯗꯨꯒ ꯕꯥꯁꯤꯗꯨꯒ ꯑꯁꯨꯝ ꯄꯨꯔꯒ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯈꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯎꯆꯦꯛ ꯑꯃꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤ ꯃꯤꯅꯥꯏ ꯑꯁꯤꯅ ꯃꯁꯛ ꯈꯪꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯃꯁꯛꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯥꯊꯤꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯊꯨꯝ ꯊꯥꯛꯂꯒ ꯂꯧꯔꯒ ꯆꯥꯊꯣꯛꯀꯗꯕꯅꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯅꯍꯥꯛꯅ ꯃꯗꯨ ꯄꯥꯝꯂꯕꯗꯤ ꯎꯆꯦꯛꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯔꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯟꯗꯨ ꯄꯨꯊꯣꯔꯛꯂꯒ ꯀꯥꯞꯄ ꯃꯇꯝꯗ ꯎꯆꯦꯛꯇꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯇꯤꯡꯈꯪ ꯄꯥꯟꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯎꯆꯦꯛꯁꯤ ꯈꯨꯟꯖꯔꯨꯔꯣ꯫" ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤ ꯀꯌꯥꯃꯔꯨꯝ ꯍꯧꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯎꯆꯦꯛꯇꯨ ꯈꯨꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯕꯥꯁꯤꯗꯨ ꯂꯧꯊꯣꯛꯂꯒ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯇꯤꯡꯈꯪ ꯃꯔꯛꯇ ꯐꯤꯕꯝ ꯌꯦꯡꯂꯒ ꯎꯆꯦꯛ ꯈꯨꯟꯕ ꯆꯪꯈꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯖꯒꯣꯏ ꯁꯥꯕ ꯆꯣꯡꯕ ꯐꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯆꯣꯡꯕ ꯐꯟꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯤꯅꯥꯏꯗꯨꯒꯤ ꯕꯥꯁꯤꯗꯨ ꯂꯦꯞꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯑꯗꯨꯝ ꯆꯣꯡꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯤꯡꯈꯪ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯣꯡꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯇꯤꯡꯈꯪ ꯃꯌꯥꯝꯗꯨꯅ ꯊꯤꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ꯫ ꯇꯤꯡꯈꯪꯒꯤ ꯆꯩꯅꯥꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯃꯩꯊꯪꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯕꯥꯁꯤ ꯈꯣꯡꯕ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯑꯩ ꯄꯤꯔꯒꯦ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯆꯣꯡꯍꯜꯂꯅꯨ꯫ ꯁꯦ, ꯑꯩꯒꯤ ꯁꯦꯡꯒꯥꯎꯗ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕꯅꯤ꯫ ꯃꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯣꯡꯕ ꯐꯍꯜꯂꯣ, ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯍꯜꯂꯣ꯫" ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯥꯗꯨꯅ, "ꯐꯔꯦ, ꯑꯗꯨꯝꯅ ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯑꯩ ꯂꯦꯞꯂꯒꯦ" ꯍꯥꯏꯔꯒ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯁꯦꯡꯒꯥꯎꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯃꯤꯅꯥꯏ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯈꯪꯒꯅꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯖꯟꯇ꯭ꯔꯀꯥꯔ ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯥꯛꯅꯕ, ꯅꯪ ꯈꯪꯒꯅꯤꯗꯣ꯫" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯨꯟꯗꯨꯒꯤ ꯋꯥꯌꯦꯜꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯌꯦꯜꯁꯪꯗ ꯂꯩꯔꯝꯂꯤꯕ ꯋꯥꯌꯦꯟꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯐꯝꯅꯥꯏꯕ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯋꯥꯀꯠꯆꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯦ, ꯏꯁꯥꯁꯨ ꯂꯣꯏꯅꯃꯛ ꯁꯣꯛꯂꯦ꯫ ꯃꯥꯕꯨ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ꯫" ꯋꯥꯌꯦꯟꯕꯅ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯛꯄꯗꯨ ꯎꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯣ, ꯃꯍꯥꯛꯇꯨ ꯂꯥꯟꯃꯤ ꯑꯃꯔꯥ?" ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯣꯏꯅꯃꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯕꯥꯁꯤ ꯑꯃꯁꯨ ꯄꯥꯏꯕꯅꯤ, ꯇꯦꯟ ꯑꯃꯁꯨ ꯌꯥꯜꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯋꯥꯌꯦꯟꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔ ꯊꯥꯔꯒ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯁꯅꯥ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯌꯥꯎꯕ ꯁꯦꯡꯒꯥꯎꯗꯨ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯋꯥꯌꯦꯜꯁꯪ ꯌꯧꯔꯕꯗ ꯋꯥꯌꯦꯟꯕꯅ ꯕꯥꯁꯤ ꯈꯣꯡꯕ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯁꯦꯜꯁꯤꯡꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯥꯁꯤ ꯈꯣꯡꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯈꯨꯝꯃꯤ, "ꯑꯉꯝꯕ, ꯑꯩꯅ ꯁꯦꯜꯁꯤ ꯃꯨꯟꯕ ꯅꯠꯆꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯁꯥꯅ ꯄꯤꯖꯔꯛꯄꯅꯤ꯫" ꯃꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯍꯨꯔꯥꯟꯕꯗꯨ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ, ꯆꯤꯟꯊꯤꯕ, ꯅꯪꯅ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯗꯨꯗ ꯋꯥꯌꯦꯟꯕꯗꯨꯅ ꯕꯥꯁꯤ ꯈꯣꯡꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯏꯗꯨ ꯐꯥꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯑꯃꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ, ꯅꯪꯇ ꯁꯤꯔꯣ, ꯐꯠꯇꯕ ꯅꯨꯄꯥ, ꯅꯪꯇ ꯍꯥꯠꯂꯣꯍꯦ!" ꯃꯗꯨꯗ ꯕꯥꯁꯤ ꯈꯣꯡꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯋꯥꯌꯦꯟꯕꯗꯨꯗ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯑꯉꯝꯕ, ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ, ꯌꯥꯕꯤꯒꯗ꯭ꯔꯥ?" "ꯑꯣ, ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯌꯥꯒꯅꯤ." "ꯑꯉꯝꯕ, ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯕꯥꯁꯤꯁꯤ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯈꯣꯡꯖꯍꯧꯒꯦ." ꯇꯥꯟꯖꯥꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯉꯝꯕ, ꯃꯥꯕꯨ ꯕꯥꯁꯤ ꯈꯣꯡꯍꯟꯕꯤꯅꯨ꯫ ꯕꯥꯁꯤ ꯈꯣꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯌꯨ꯫ ꯑꯉꯝꯕ, ꯑꯉꯝꯕ!" ꯈꯪꯍꯧꯗꯦ ꯃꯤꯅꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯁꯤꯗꯨ ꯁꯠ ꯂꯥꯎꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯄ ꯕꯥꯁꯤꯒꯤ ꯁꯨꯔꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯈꯨꯠ ꯃꯁꯥꯗꯨ ꯃꯊꯟꯇ
ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯍꯧꯒꯠꯂꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯆꯣꯡꯕ ꯐꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯋꯥꯌꯦꯟꯕꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯆꯣꯡ ꯐꯟꯕ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯂꯦꯞꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯄꯪꯆꯣꯡꯗ ꯆꯣꯡꯂꯒ ꯃꯔꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯣꯡꯂꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯋꯥꯕꯅ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯣꯡ ꯐꯟꯕ ꯖꯒꯣꯏ ꯁꯥꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯆꯨꯝꯅ ꯆꯣꯡ ꯐꯟꯕꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯣꯛ ꯀꯥꯏꯕꯁꯨ ꯃꯌꯥꯎꯔꯝꯃꯤ꯫ ꯃꯃꯩ ꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯌꯦꯟꯕꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯕꯥꯁꯤꯗꯨ ꯑꯃꯨꯛꯇ ꯂꯦꯞꯈꯣ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯩ ꯀꯜꯂꯒꯦ." ꯑꯗꯨꯗꯒꯤꯗꯤ ꯕꯥꯁꯤ ꯈꯣꯡꯕ ꯃꯤꯅꯥꯏꯗꯨ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯅꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯍꯨꯔꯥꯟꯕ, ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯅ ꯁꯦꯜꯁꯤꯡꯁꯤ, ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯉꯝꯕꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯕꯥꯁꯤꯁꯤ ꯑꯃꯨꯛ ꯈꯣꯡꯂꯒꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯁꯦꯜ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ." ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯑꯣꯏꯅ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯅꯕ ꯌꯥꯊꯪ ꯇꯧꯊꯔꯛꯂꯝꯃꯤ꯫ ꯕꯥꯁꯤ ꯈꯣꯡꯕ ꯃꯤꯅꯥꯏ ꯑꯗꯨꯗꯤ ꯋꯥꯌꯦꯟꯕꯅ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯜꯁꯤꯡꯗꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯁꯤꯗ ꯍꯤꯗꯥꯛ꯫ ꯁꯤꯗ ꯍꯤꯗꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤ ꯎꯔꯤꯁꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯌꯥꯟꯕ ꯑꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯐꯀꯤꯔ ꯃꯣꯍꯟ ꯁꯦꯅꯥꯄꯇꯤꯅ ꯏꯔꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯗꯤ ꯊꯝꯈꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯌꯨꯝꯕꯨꯔꯦꯝꯕꯗꯨ ꯌꯨꯝꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅꯤ꯫ "ꯀꯔꯤꯒꯤꯅꯣ ꯃꯄꯥꯜ ꯊꯣꯛꯀꯗꯧꯔꯤꯕꯣ? ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯏꯅ꯫ ꯑꯗꯨꯒ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯈꯣꯡ ꯅꯥꯝꯃ ꯐꯥꯎꯕ ꯊꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ." ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯝꯕꯨꯔꯦꯝꯕꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯥꯏꯖꯅꯣꯟꯖꯕ ꯑꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯄꯨꯛꯆꯦꯜꯗꯨ ꯈꯖꯤꯛꯇꯪꯗꯤ ꯑꯣꯜꯍꯟꯕ ꯉꯝꯖꯔꯒ ꯑꯅꯧꯕ ꯌꯥꯊꯪ ꯑꯃꯃꯨꯛ ꯇꯧꯊꯔꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯅꯤꯠ 20-25ꯗꯪꯗꯤ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯊꯣꯛꯄꯗꯤ ꯌꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯈꯤꯗꯅꯕ ꯃꯍꯥꯛꯄꯨ ꯃꯤ ꯁꯪꯂꯒ ꯄꯥꯅꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯉꯟꯅ ꯑꯌꯨꯛ ꯄꯨꯡ 8ꯗ ꯌꯨꯝꯕꯨꯔꯦꯝꯕ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨ ꯃꯍꯧꯁꯥꯒꯨꯝ ꯉꯥꯍꯧ ꯉꯥꯍꯧ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯕꯨ ꯃꯈꯨꯠ ꯈꯠꯂꯒ ꯂꯦꯞꯂꯒ ꯀꯧꯔꯤꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯅ ꯈꯣꯏꯖꯪꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ "ꯑꯦ, ꯅꯍꯥꯟꯒꯤ ꯕꯖꯥꯔꯗꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯦ." ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯀꯤꯊꯤ ꯀꯤꯔꯣꯝ ꯇꯧꯅ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨ ꯇꯝꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯒ ꯃꯥꯒꯤ ꯃꯇꯨꯡꯅ ꯅꯨꯄꯥꯗꯨꯗ ꯇꯥꯍꯜꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯇꯤꯡꯊꯣꯔꯛꯂꯤꯕ ꯈꯨꯕꯥꯝꯗꯨꯗ ꯆꯤꯊꯤ ꯑꯃꯈꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯕꯨꯔꯦꯝꯕꯗꯨꯅ ꯆꯤꯊꯤꯗꯨ ꯍꯦꯛꯇ ꯈꯨꯗꯛꯇ ꯐꯥꯛꯇꯣꯛꯂꯒ ꯄꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯊꯣꯡꯂꯣꯝꯗ ꯅꯛꯅ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯆꯤꯊꯤꯗꯨ ꯆꯥꯎꯔꯥꯛꯅ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯞꯅ ꯁꯦꯒꯥꯏꯔꯒ ꯅꯨꯡꯁꯤꯠꯇ ꯃꯆꯦꯠꯁꯤꯡꯗꯨ ꯄꯥꯏꯊꯣꯛꯍꯟꯈꯤꯔꯝꯃꯤ꯫ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯈꯣꯟꯖꯦꯜꯗ ꯏꯪꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯅꯪꯕꯨꯅꯦ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ." ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯦꯛꯊꯔꯛꯂꯝꯃꯤ꯫ "ꯑꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯧꯊꯔꯛꯏꯁꯤꯕꯣ? ꯂꯥꯏꯕꯛꯅ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯆꯥꯟꯕꯤꯕ ꯃꯥꯜꯂꯤꯗ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ?" ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯉꯁꯤ 3-5ꯅꯤꯁꯤ ꯑꯩꯒꯤ ꯆꯈꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯃꯁꯤ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏ꯫ ꯀꯣꯛꯁꯤꯅ ꯂꯨꯝꯂꯤꯕ, ꯍꯛꯆꯥꯡ ꯄꯨꯝꯕꯁꯤꯁꯨ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯀꯔꯤꯒꯨꯝ ꯏꯇꯧ ꯇꯧꯏ." ꯋꯥꯐꯝꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯟꯗꯛꯀꯤꯁꯤꯅ ꯀꯔꯝꯕ ꯆꯂꯥꯛꯅꯣ? ꯅꯥꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯅꯍꯥꯟꯋꯥꯏꯗꯒꯤ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯤꯕ ꯌꯨ ꯒꯟꯖꯥ ꯀꯥꯅꯤ ꯃꯌꯥꯝꯗꯨꯒꯤ ꯐꯜ ꯑꯣꯏꯔꯤꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯦꯛ ꯃꯁꯛ ꯈꯪꯂꯕ
laina khudingna nangonda loinamak mahum sarabane. Amaromdana nasana tawjaramba thabak phawba nanthokhankrabane. Miyamna hainaribasini nangi thabak chatkhre sel thomsu tak tomkhre adubu nangi haksang sidang kalaurabadi haiduna tawribane. Tha mari romsida kanna senaraga yu lang thaktabasida hakchangdu khajiktang phakalakle haina hararobasida nangi thainagi hainabi chalakto amuk haraklabra. Chandrababu na namatlaga hairaklamme. Natene nangna khalidu soirene. Ngasi ayuktani tanjana rubadagi Panji Madhab Charjedu thengnei. Mana aigi kuthigi maramda haibada aigi laibaksi aigi mayokta lei haire. Adubu aina magi maongtudagi khangbada aikhoina thaunung khara tawthoklabadi aigi dasa langbansi phattabasi loinamak chatkiba yaisini. O kari thauno Panjina tawhanninglibadubo. Chandramani Babuna yamna malhanba saraga amuk hairaklammi. Numit humni chupna Bhubanesorda Khandagirida Udaygirida leiriba ibungo siba Mahadevagi laisang khudingmak darshan chatlu haibani. Aduga asumna chatlabadi ai Brahman Purohit singda katnaba sel kharasu puba tabani. Adum tawrabadi makhoina aigidamak Isorda prasadi chapu kayamarum katpigani. Chapu chama chamarom. Chama natene lising ni. Maduna aigi laibak phatribasi tanthokpa ngamgadoribani. Aduga nisagi ipaksida amuk hanna iraknadaba ngamgadoribani. Mahaki wafam sida yumbure bidu hairap singnaba phauri. Aduna amuk mahakna hairaklamme. Pharene Panjidu ngasi ayuk laklami hairone. Aduga aina khangawdribasina kamdauna. Nupaduna amuk thuna paukhum piraklamme. Nate mahak laklamba nate. Laklamlibadi magi machanupaduni. Kari machanupa haiba mabu kaidongaidagi machanupa leiragene. Nate magi machanupa nate. Magi manaiduda pau tharakpani haiba. Maduda nupiduna mahaki mapuroibagi maithongda yamna khana englaklamme. Mahakna magi nupadugi thamoi manungdu hanjinna khangle. Mapuroibana mangonda minamle haibasi mahak khanglamme. Numit humni yum thadoklaga chatkhraga Telangana bazarda oktabi kanagi makonda yu pumamakai thaklugadoribani. Oh, kaya dawana aina gyan khajikta taraklabadi ko haina honariba. Natte Bhubaneswar laire kadaida chatpa yaroi nang. Mawong ama tawduna masabu laksinduna Chandramani Babuna amuk makha taraklammi. Hoise pharese nangna haigunadana sanglaba numit humnigi matamdu aina karibu tawrugadoribano. Adubu yango Bhubanesorda leiriba sibagi laisang asida chatpadi yaina. Numit taramdaida hek halakpasu yai. Yaroi adu phawba chatpa yaroi. Pharene adudi lupa mangadang piyu. Saharda chatlaga laisangduda lai puja yaruge. Yumbure biduna amuk makha taraklamme. Adu oiragana makarada sagol gari ama kahuluro. Aduga aiga loinana kadaida noma nangna chatningba laisangda chatlunaba tawrasi. Chandramani Babu nungsamapi amakhak sauna holaga laithoklammi. Mahak phamtharaga ngaihak karinoma khalammi. Ikhang khangawdana magi wakhalda karigumba amakhak khalaklammi. Yengu nupi nangna khanglibaduni aise yamna sole. Aduna aise saharsi thungna koirurabadi nungsit nungsa sabaduda aibu natai chadaba thoganbasu yai. Maduna Panjiduna aingonda yumdagi kalaidasu chathoktanaba ibungo sibabu ninglaga leibasu yai hairambane. Karama mongda lainingadoribano. Mana hairambada aisi ayuk ngantadagina numidang pung 10 phawbasi kambal amana kupsilaga leimaida sangna hiplaga leigadabane. Pukningda isortabu khallaga atai karisu khaludana leigadabane. Adu oirabadi phattaba dasasingsi loinamak koklagadra. Chandramani Babuna magi wahisingsida magi nupidu Khajiktang pele haiba khanduna matomta khajik nungaijarammi. Mana amuk makha taraklamme. Aduni Panjina hairamlibadu madumakni. Aduga lupa 10 aina tumlibadugi mongi makhada thamgadabane. Masi aina hayeng pharaga Brahman Purohituda dakhina oina pinabane. Adudi ngasigidi karisu charoidaba. Haima dhyan tawringaidabu kanana asa thaksai haibage. Numit chupasima ising marik ama phawba yaton tangloidoribani. Yumbure biduna nungsamapi amakhak sauno hondoklaga amuk makha taraklamme.
ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧ ꯇꯧꯕꯗꯣ ꯍꯧꯅꯕ ꯇꯧꯕꯤꯔꯣ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯗꯕ ꯑꯁꯦꯡꯕ ꯖꯒꯥꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯗ ꯏꯃꯨꯡꯁꯤꯗꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯗꯦ ꯉꯥ ꯅꯨꯡ ꯉꯧꯕꯒꯤ ꯃꯅꯝ ꯃꯍꯥꯁꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯏꯆꯦꯟ ꯆꯦꯟꯒꯜꯂꯤ ꯃꯄꯥꯜꯒꯤ ꯃꯤ ꯃꯄꯣꯡ ꯑꯃ ꯂꯥꯛꯄꯗ ꯐꯝꯅꯕ ꯀꯥꯁꯤꯒ ꯇꯥꯏꯅꯔꯤꯕ ꯑꯄꯤꯛꯄ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯈꯪꯖꯤꯟꯒꯗꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯇꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯇꯥꯔꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡꯁꯤ ꯃꯍꯩ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯗꯧꯔꯤꯕꯗꯨ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯈꯟꯕꯗ ꯅꯨꯡꯃꯪꯅꯔꯝꯃꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯃꯈꯣꯏꯒꯤ ꯆꯥꯛꯊꯣꯡꯕ ꯕ꯭ꯔꯥꯍꯃꯟꯗꯨ ꯂꯥꯛꯂꯒ ꯉꯁꯤ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯏꯃꯥꯁꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯕꯔꯇ ꯇꯧꯅꯤ ꯍꯥꯏꯔꯤ ꯑꯩꯅ ꯀꯔꯝꯅ ꯆꯥꯛ ꯆꯥꯔꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯃꯠꯇ ꯊꯣꯡꯂꯨꯔꯅꯨ ꯆꯥꯛ ꯊꯣꯡꯕ ꯕ꯭ꯔꯥꯍꯃꯟꯗꯨꯗꯤ ꯐꯤꯕꯝ ꯍꯥꯏꯔꯞ ꯈꯪꯕꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤ ꯑꯉꯛꯄ ꯅꯨꯄꯤꯅꯤꯍꯦ ꯀꯔꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗꯤ ꯃꯄꯥꯟ ꯅꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯂꯕꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯕꯗ ꯂꯠꯀꯠꯀ ꯇꯧꯕꯤꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯐꯕ ꯊꯃꯣꯏ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯖꯤꯛ ꯃꯆꯤꯡ ꯐꯠꯇꯦ ꯉꯥꯡꯊꯣꯔꯛꯄꯗ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯕꯒꯨꯝ ꯇꯧꯕ ꯑꯁꯤꯇꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯥꯍꯃꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯨ ꯂꯣꯟꯅ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯔꯣꯟꯅ ꯍꯥꯏꯔꯝꯃꯤ ꯃꯀꯔꯥ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯃꯈꯛ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯅꯍꯥꯛ ꯅꯁꯥꯕꯨ ꯀꯃꯜ ꯑꯃꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯜꯂꯒ ꯃꯄꯥꯜꯒꯤ ꯃꯤ ꯐꯝꯐꯝꯒꯤ ꯅꯥꯀꯜꯒꯤ ꯀꯥꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯨ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯅ ꯅꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯕ ꯌꯥꯗꯦꯀꯣ ꯃꯀꯔꯥꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯑꯩꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯅꯤ ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯕꯤꯔꯅꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯗ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯗꯨ ꯐꯥꯊꯕ ꯉꯝꯗꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯄꯥꯄꯤ ꯆꯟꯗꯥꯜ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯅ ꯍꯥꯏꯕ ꯍꯤꯛꯇꯣꯛꯄꯒꯤ ꯊꯧꯅꯥ ꯂꯩꯔꯤꯅꯦ ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕꯗꯨ ꯀꯣꯛꯅꯕ ꯌꯩꯊꯕ ꯇꯥꯔꯤꯌꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯅꯥꯏꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅꯥꯏꯗꯨꯕꯨ ꯑꯃꯨꯛ ꯊꯦꯝꯂꯒ ꯌꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯁꯦ ꯑꯩꯅ ꯆꯩꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯪꯕꯨ ꯅꯣꯡꯃ ꯅꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯄꯔꯥꯗ ꯂꯩꯕ ꯅꯈꯨꯔꯥꯒꯤꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯥꯏꯅꯦ ꯁꯦ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯁꯨꯇꯤ ꯂꯧꯔꯣꯁꯦ ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯂꯣ ꯇꯨ ꯅꯪꯒꯤ ꯚꯔꯥ ꯑꯣꯏꯅꯕ ꯂꯨꯄꯥ 4ꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯌꯦꯡ ꯐꯨꯔꯤꯠ ꯑꯍꯟꯕꯁꯨ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯀꯔꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠ ꯈꯣꯠꯄ ꯇꯧꯈꯤꯗ꯭ꯔꯦ ꯃꯁꯥꯕꯨ ꯀꯝꯕꯜ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯒ ꯀꯥꯒꯤ ꯂꯩꯃꯥꯏꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯣꯝꯗꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏ ꯅꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯁꯥꯒꯤ ꯀꯥꯗ ꯑꯊꯥꯕ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯗꯁꯥ ꯐꯠꯇꯕ ꯄꯨꯝꯕ ꯀꯣꯛꯄꯤꯅꯕ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯀꯇꯛꯄꯨ ꯀꯣꯟꯕꯤꯔꯤꯕꯤ ꯍꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯃꯥꯗ ꯋꯥꯁꯛꯆꯔꯤꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯍꯦꯛ ꯐꯍꯟꯕꯤꯕꯒ ꯏꯃꯥꯒꯤ ꯑꯃꯨꯕ ꯁꯥꯔꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯅꯈꯨꯌꯥꯗ ꯍꯥꯃꯦꯡ ꯑꯃꯒ ꯀꯠꯆꯒꯦ ꯑꯁꯨꯝꯅ ꯏꯁꯣꯔꯕꯨ ꯀꯧꯕꯁꯤꯗ ꯅꯨꯃꯤꯠꯇꯨꯃ ꯍꯧꯍꯟꯈꯤꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯂꯥꯏꯗ ꯊꯧꯅꯤꯖꯕꯗꯨ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯤ ꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯩ ꯔꯥ ꯃꯃꯨꯟ ꯐꯥꯔꯕ ꯂꯐꯣꯏ ꯄꯥꯅ ꯏꯠꯇꯨꯅ ꯁꯦꯝꯂꯒ ꯌꯨꯕꯤ ꯁꯪꯒꯣꯝ ꯃꯈꯜꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯝꯕꯅ ꯂꯥꯡꯒꯣꯏ ꯆꯪꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯈꯣꯏꯔꯥꯡꯅ ꯃꯄꯨꯔꯣꯏꯕꯅ ꯊꯧ ꯇꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯈꯨꯠꯂꯩ ꯊꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕ ꯅꯨꯄꯤꯒꯤ ꯃꯃꯤ ꯑꯃꯠꯇ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯝꯃꯤ ꯅꯠꯇꯦ ꯀꯗꯥꯏꯗꯁꯨ ꯏꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯗꯨꯕꯨ
ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯦꯡꯖꯨꯝꯒꯤ ꯇꯥꯔꯛꯂꯤꯕ ꯁꯥꯔꯤꯒꯤ ꯐꯤꯖꯤꯗꯨ ꯂꯧꯈꯠꯂꯒ ꯁꯣꯏꯗꯨꯅꯀ ꯋꯥ ꯂꯥꯟ ꯉꯥꯡꯂꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯅ ꯆꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯈꯖꯤꯛꯇꯪ ꯀꯥꯊꯣꯛꯍꯜꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗꯨ ꯇꯁꯦꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯃꯥꯏꯗ ꯇꯨꯝꯂꯤꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯃꯍꯥꯛꯁꯤ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯤꯒꯕ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯁꯣꯏꯗꯅ ꯐꯍꯟꯕꯤꯌꯨꯀꯣ." ꯑꯃꯨꯛꯁꯨ ꯅꯣꯟꯊꯗꯨꯅ ꯂꯥꯏꯕꯛꯅ ꯂꯩꯃꯥꯏꯗ ꯍꯟꯅ ꯍꯟꯅ ꯁꯣꯛꯂꯒ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯃꯀꯣꯛꯇ ꯊꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯗꯨꯅ ꯀꯣꯏꯆꯣꯡ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ "ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯂꯪꯁꯤꯜꯂꯤꯕ ꯄꯥꯞ ꯑꯁꯤꯕꯨ ꯀꯔꯤ ꯄꯥꯞꯅꯣ?" ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯝꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯈꯣꯡꯊꯥꯡ ꯑꯃꯇꯪ ꯆꯦꯛꯁꯤꯟꯅ ꯊꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯦꯝꯅ ꯅꯣꯟꯊꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯊꯤꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯊꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯀꯝꯕꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯀꯟꯅ ꯅꯤꯛꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯅ ꯍꯨꯃꯥꯡꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯃꯥꯡꯁꯤꯡꯗꯨ ꯀꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯥꯔꯤꯒꯤ ꯐꯤꯖꯤꯗꯨꯅ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯏ ꯐꯥꯎꯕ ꯃꯗꯨꯃꯥꯏꯅ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤꯗꯤ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯟꯅ ꯅꯥꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯃꯐꯝꯒꯨꯝꯅ ꯎꯟꯁꯥꯗꯨ ꯏꯅꯥꯟ ꯅꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯤꯡꯅꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯝꯕꯜꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯥꯎꯕꯅ ꯊꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯀꯔꯤ? ꯅꯪ ꯑꯣꯏꯔꯦ, ꯃꯤꯊꯤꯕꯣꯡ ꯆꯥꯎꯈꯠꯇꯕ! ꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯝꯂꯤꯕ? ꯅꯪꯇ ꯁꯤꯖꯈ꯭ꯔꯣꯍꯦ!" ꯐꯤꯕꯝꯁꯤꯗ ꯃꯀꯔꯥꯅ ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯂꯨꯅꯤ? ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯈꯥꯛ ꯂꯥꯎꯗꯨꯅ ꯉꯥꯡꯕꯗꯨꯗ ꯀꯤꯕꯅ ꯃꯀꯔꯥꯗꯤ ꯐꯛꯂꯥꯡ ꯃꯌꯥꯗ ꯇꯨꯄꯛ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯑꯃꯨꯛ ꯈꯟꯊꯔꯛꯂꯝꯃꯤ꯫ "ꯁꯤꯗ ꯑꯩꯅ ꯁꯥꯎꯒꯠꯇꯨꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄꯅ ꯆꯨꯝꯃꯤ꯫ ꯃꯀꯔꯥꯕꯨ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯏ." ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯀꯔꯥꯗ ꯊꯦꯝ ꯅꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯀꯔꯥ, ꯅꯪ ꯅꯈꯣꯏꯒꯤ ꯈꯨꯔꯥꯒꯤꯗ ꯆꯠꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯂꯨꯄꯥ 10 ꯂꯧꯔꯣ, ꯆꯠꯂꯣ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯍꯌꯦꯡꯃꯛ ꯆꯠꯆꯔꯨꯔꯣ꯫ ꯍꯌꯦꯡ ꯅꯪꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜꯁꯨ ꯑꯩꯅ ꯂꯩꯕꯤꯔꯒꯦ꯫ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯉꯥꯡꯊꯣꯔꯛꯀꯅꯨ꯫ ꯅꯪ ꯆꯠꯂꯣ, ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯀꯥꯆꯤꯟꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯨꯔꯣ." ꯃꯀꯔꯥ ꯃꯥꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯐꯖꯅ ꯉꯥꯡꯊꯔꯛꯄꯗꯨ ꯇꯥꯕ ꯌꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤ? ꯂꯨꯄꯥ 10ꯕꯨ ꯍꯦꯛꯇ ꯏꯇꯤꯡ ꯇꯤꯡꯅ, ꯑꯗꯨꯒ ꯑꯅꯧꯕ ꯐꯤꯁꯨ! ꯃꯍꯥꯛ ꯃꯥꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯅ ꯂꯨꯄꯥ 10, ꯄꯨꯟꯅ ꯂꯨꯄꯥ 9 ꯐꯪꯂꯕꯅꯤ꯫ ꯃꯁꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯅꯨꯡꯂꯥꯡꯂꯨꯕ ꯂꯩꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯆꯥꯛꯁꯪꯗ ꯂꯣꯠꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯤꯅ ꯊꯥꯡꯗ꯭ꯔꯕ ꯈꯣꯡꯊꯥꯡꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯈꯣꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯉꯥꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯀꯔꯥꯗꯨ ꯃꯐꯝꯗꯨꯗ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨ ꯅꯨꯡꯉꯥꯏꯕꯅ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯩ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯄꯥ ꯑꯣꯏꯕꯇꯅ ꯈꯪꯕ ꯌꯨ, ꯀꯥꯅꯤ, ꯅꯤꯁꯥꯕꯨ ꯀꯅꯥꯅ ꯀꯥꯎꯊꯣꯛꯂꯨꯕ ꯉꯝꯂꯨꯅꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯈꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ "ꯃꯀꯔꯥ, ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯅꯍꯥꯛꯅ ꯅꯊꯧꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯀꯔꯥ, ꯅꯪꯅ ꯑꯩꯁꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯑꯩꯅ ꯏꯜꯂꯤ ꯈꯟꯕ꯭ꯔꯣ? ꯑꯩ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯤꯒꯤ ꯁꯔꯩꯗ ꯁꯥꯡꯂꯕ ꯊꯥ 2ꯁꯤ ꯐꯥꯖꯤꯜꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯈꯧꯅꯥꯎꯁꯤ ꯈꯧꯒꯪꯂꯛꯂꯕꯅꯤ꯫ ꯊꯥꯕꯨꯝ 2 ꯆꯨꯞꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯨ ꯅꯣꯡꯃꯗ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯄꯨꯟꯅ ꯂꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯅꯣꯡꯃꯒꯤ ꯊꯕꯛꯂꯅꯦ?" ꯃꯍꯥꯛꯇꯨꯅ ꯒꯣꯄꯥꯜ ꯕꯥꯕꯨꯒꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕꯗꯣ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒ ꯂꯣꯏꯅꯔꯛꯂꯕꯅꯤ꯫ ꯃꯇꯝꯗꯨ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯀꯇꯛꯇ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯎꯅꯔꯨꯕꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ! ꯃꯥꯡꯂꯨꯔꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯐꯪꯕꯁꯤ ꯉꯥꯏꯔꯦ꯫
ꯀꯌꯥꯗ ꯑꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤꯕ ꯅꯨꯡ ꯄꯥꯟ ꯑꯣꯟꯕ ꯃꯈꯩ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯂꯣꯏꯅꯃꯛ ꯐꯪꯏ ꯑꯈꯟꯅꯕ ꯒꯟꯖꯥ ꯀꯥꯅꯤ ꯌꯨ ꯑꯆꯝꯕ ꯁ꯭ꯋꯥꯏꯒꯤ ꯅꯪꯅ ꯈꯜꯂꯤꯕ ꯌꯨꯗꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯃꯥꯂꯦꯁꯀꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯂꯤꯛꯂꯤꯗꯨꯃ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯗꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯏꯈꯤꯕꯅꯤ ꯑꯩꯅ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯂꯨꯄꯥ 10 ꯄꯨꯔꯒ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯕꯦꯝꯃꯗꯨꯒꯤ ꯅꯥꯀꯟꯗ 10 ꯆꯞꯄꯤꯗꯨ ꯊꯝꯂꯨꯕꯗ ꯃꯍꯥꯛꯅ ꯍꯩꯅꯗꯕ ꯎꯠꯂꯛꯈꯤꯕꯅꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯗ ꯅꯪꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕ ꯅꯠꯇꯦ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯄꯩꯁꯥ ꯈꯔꯗꯨꯅ ꯃꯥꯕꯨ ꯍꯔꯥꯎꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯍꯌꯦꯡ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯨꯝꯅꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤꯕꯅꯤ ꯄꯩꯁꯥꯅ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ ꯅꯪꯗ ꯂꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯕꯨ ꯄꯩꯁꯥ ꯄꯥꯝꯂꯝꯈꯤꯗ꯭ꯔꯅꯦ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯂꯣꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯖꯕꯥꯟ ꯄꯤꯔꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯗꯨ ꯐꯪꯂꯨꯅꯤ ꯅꯪꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯒꯤ ꯑꯔꯥꯛꯄ ꯄꯩꯁꯥꯁꯤꯡꯁꯤ ꯃꯄꯨꯟ ꯍꯥꯞꯄ ꯕꯥꯛꯁꯤ ꯑꯃꯈꯛ ꯆꯦꯠꯅ ꯊꯝꯂꯤꯕꯅꯤ ꯑꯩꯅ ꯄꯩꯁꯥꯗꯨ ꯂꯣꯟꯅ ꯍꯣꯠꯅꯔꯒ ꯂꯧꯊꯣꯛꯂꯤꯕꯁꯤ 3 ꯁꯨꯔꯕꯅꯤ ꯃꯥꯗꯤ ꯃꯗꯨꯒꯤ ꯁꯥꯃꯦꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯕꯨ ꯄꯣꯛꯄ ꯏꯀꯨꯕꯣꯛꯇꯨ ꯐꯥꯎꯕ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕꯁꯤ ꯈꯪꯖꯔꯝꯈꯤꯂꯣꯏ ꯃꯇꯝꯗꯨꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯀꯨꯞꯂꯤꯕ ꯀꯝꯕꯜꯗꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯌꯨꯊꯛꯄ ꯄꯥꯄꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯕꯗꯅꯥꯝ ꯇꯧꯕ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯀꯗꯥꯏꯗ ꯂꯦꯜꯂꯨꯒꯦ ꯀꯅꯥꯅꯣ ꯅꯪꯅ ꯆꯠꯇꯨꯅ ꯎꯅꯔꯨꯔꯤꯕꯗꯣ ꯃꯅꯥꯛꯇ ꯁꯨꯝꯆꯤꯠ ꯑꯃꯈꯛ ꯉꯥꯔꯤꯕꯗꯨ ꯇꯥꯞ ꯂꯥꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯑꯐꯪꯕ ꯂꯥꯝꯂꯒ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯦꯟꯖꯤꯟꯅ ꯊꯛꯂꯨꯕꯒ ꯀꯔꯤꯒ ꯂꯦꯞꯇꯅ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯗꯗꯨꯅ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯗꯨ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯐꯨꯕꯗꯨꯗ ꯃꯊꯟꯇ ꯋꯥꯔꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯁꯨ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯏꯄꯨꯔꯣꯏꯕꯕꯨ ꯏꯈꯨꯠꯃꯛꯁꯤꯅ ꯐꯨꯔꯨꯔꯦ ꯍꯦ ꯏꯁꯣꯔ ꯑꯗꯨꯁꯨ ꯁꯨꯝꯆꯤꯠꯅ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯇꯞꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯄꯤꯔꯥꯡꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯆꯤꯟꯊꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯥꯟꯅꯅ ꯇꯨꯝꯊꯔꯝꯂꯦ ꯃꯐꯝ ꯀꯌꯥꯗ ꯐꯨꯈꯤꯕꯒꯤ ꯆꯩꯔꯝ ꯁꯨꯝꯆꯤꯠꯅ ꯌꯩꯈꯤꯕꯒꯤ ꯃꯐꯝꯁꯤꯡꯗꯨ ꯇꯥꯕ ꯎꯔꯦ ꯄꯦꯟꯗꯕ ꯀꯌꯥ ꯂꯥꯛꯁꯤꯜꯂꯒ ꯎꯆꯥꯟ ꯊꯥꯎꯗꯨ ꯂꯧꯔꯨꯗꯨꯅ ꯄꯣꯝꯈꯠꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯇꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩꯗꯨ ꯀꯣꯛꯄꯤꯅꯕ ꯏꯁꯣꯔꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯌꯨꯝꯕꯨꯔꯦꯝꯕꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯈꯖꯤꯛ ꯀꯤꯖꯕꯗꯤ ꯐꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯂꯣꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨꯗ ꯍꯥꯟꯅꯒꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤꯗꯨꯗꯤ ꯎꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯁꯅꯥꯗꯨ ꯄꯤꯔꯥꯡꯇꯅ ꯏꯅꯧ ꯅꯧꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯅꯥꯏꯗ ꯏꯁꯤꯡ ꯁꯅꯥꯕꯨꯜ 4 ꯂꯧꯍꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯐꯝꯍꯜꯂꯒ ꯏꯁꯤꯡꯗꯨ ꯍꯩꯊꯕꯤꯔꯒ ꯏꯔꯨꯖꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯩꯃꯨꯛ ꯍꯧꯅ ꯁꯥꯔꯤꯕꯅꯤ ꯏꯁꯤꯡꯗꯨꯅ ꯇꯞꯅ ꯍꯛꯆꯥꯡꯗ ꯆꯦꯟꯊꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯍꯜꯂꯝꯃꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯃꯐꯤ ꯍꯣꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯃꯅꯥꯏꯗꯨꯅ ꯆꯥꯛ ꯁꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯆꯥꯛꯇꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯗꯨꯗ ꯅꯝꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯍꯜꯂꯝꯃꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄꯁꯤꯃ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯔꯨ ꯑꯃꯠꯇꯁꯨ ꯌꯥꯇꯣꯟ ꯇꯪꯂꯛꯇ꯭ꯔꯤ ꯃꯍꯥꯛ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯥꯞꯇꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯛꯂꯝꯃꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯏꯀꯥꯏꯅꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯉꯥꯡꯅꯔꯝꯗꯦ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯔꯝꯗꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯅꯤꯟꯗꯥ ꯇꯧꯖꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 6 ꯍꯧꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯥꯏꯅꯕꯁꯤꯡꯅ ꯏꯃꯨꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯎꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯒꯤ ꯌꯨꯝꯗ ꯖꯨꯖꯥ ꯉꯥꯡꯅꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯄꯥꯜ ꯐꯥꯎꯕ ꯄꯥꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯒ ꯁꯍꯔ ꯇꯝꯅ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯑꯁꯤꯗ ꯑꯀꯣꯏꯕꯒꯤ ꯃꯤꯁꯤꯡꯅ ꯉꯛꯅꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯒꯤ ꯃꯄꯥ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯆꯟꯗ꯭ꯔꯃꯅꯤ ꯕꯥꯕꯨꯒꯤꯗꯃꯛꯇ ꯂꯅꯥꯏ ꯑꯣꯖꯥ ꯑꯃꯈꯛ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯛ ꯆꯥꯗꯨꯅ ꯉꯥꯎꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯖꯃꯤꯟꯗꯥꯔ ꯕꯥꯕꯨꯗꯨꯅ ꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯗ ꯃꯒꯨꯟ ꯂꯩꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯈꯛ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯃꯤꯟꯗꯥꯔ ꯕꯥꯕꯨꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯂꯣꯏꯅꯃꯛ ꯄꯥꯟꯁꯤꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯠꯇꯗ ꯀꯌꯥꯗ ꯑꯣꯟꯈ꯭ꯔꯕ! ꯆꯟꯗ꯭ꯔꯃꯅꯤꯒꯤ ꯃꯄꯥ ꯒꯣꯄꯤ ꯕꯥꯕꯨꯁꯤ ꯂꯝ ꯈꯨꯗꯤꯡꯗ ꯈꯔ ꯈꯤꯠ ꯁꯤꯡꯕ ꯃꯤꯅꯤ꯫ ꯅꯣꯡꯃ ꯌꯨꯝꯊꯪꯅꯕ ꯁ꯭ꯌꯥꯝ ꯕꯥꯕꯨꯗ ꯒꯣꯄꯤ ꯕꯥꯕꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯍꯤꯡꯗ ꯃꯧꯅ ꯁꯨꯝꯆꯤꯠꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯁꯥꯟꯊꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯌꯨ ꯊꯛꯄ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯑꯁꯤꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯕꯒꯤ ꯂꯥꯏꯌꯦꯡꯁꯤꯗꯤ ꯁꯨꯝꯆꯤꯠꯅ ꯂꯥꯌꯦꯡꯕꯁꯤꯅ ꯃꯐꯔꯦꯗ꯫ ꯁ꯭ꯌꯥꯝ ꯕꯥꯕꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯂꯥꯌꯦꯡꯗꯨꯗꯤ ꯑꯥꯌꯨꯔꯕꯦꯗꯗ ꯅꯠꯇ꯭ꯔꯒꯅ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯂꯥꯌꯦꯡꯗꯗꯤ ꯌꯥꯎꯕ ꯇꯥꯗꯦꯗꯣ꯫ ꯒꯣꯄꯤ ꯕꯥꯕꯨ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯚꯥꯞꯇꯨ ꯂꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯉꯥꯎꯗ ꯉꯥꯎꯈꯠꯂꯛꯂꯕꯗꯤ ꯅꯨꯄꯤ ꯑꯐꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯅꯤ ꯅꯨꯄꯥ ꯋꯥꯔꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯕ, ꯃꯤꯌꯥꯝꯅ ꯌꯥꯅꯔꯕ ꯁꯤꯗ ꯍꯤꯗꯥꯛ ꯍꯥꯏꯔꯤꯕꯗꯣ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯄꯥꯅ ꯇꯧꯕꯗꯧꯅ ꯃꯆꯥꯁꯨ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯂꯂꯣꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯗꯨꯅ ꯆꯍꯤ 5 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯃꯄꯥꯁꯨ ꯁꯛꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯍꯜꯂꯒ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯃꯀꯨꯕꯣꯛꯀ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯀꯨꯕꯣꯛꯄꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯤꯡꯇꯝꯕ ꯊꯨꯒꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯀꯨꯕꯣꯛꯀꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯕ ꯂꯧꯁꯤꯟꯅꯕ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅꯗꯤ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ, ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ꯫ ꯑꯩꯍꯥꯛꯁꯦ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯁꯝꯄꯇꯤ ꯄꯨꯝꯕꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯄꯨꯗꯨ ꯑꯩꯅꯤ꯫ ꯃꯗꯨ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯐꯝꯗꯨꯒꯤ ꯃꯔꯝꯗ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨꯅ ꯇꯛꯁꯤꯜꯂꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯃꯌꯥꯝꯁꯤ ꯁꯤꯜ ꯂꯥꯡꯕ ꯑꯃꯗꯤ ꯍꯤꯁꯥꯞ ꯄꯨꯁꯥꯞ ꯇꯧꯕ ꯋꯥꯔꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯅꯆꯥꯗ ꯑꯣꯏꯅ ꯁꯤꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯄꯥꯗꯨꯅ ꯃꯆꯥꯗꯨꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯗ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡꯗꯨ ꯌꯣꯠꯀꯤ ꯎꯄꯨꯒꯤ ꯁꯣꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯣꯛ ꯈꯨꯒꯜꯂꯤꯕ ꯑꯃꯗꯤ ꯍꯥꯛꯊꯤ ꯈꯟꯒꯜꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯕꯣꯛꯇꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯅꯤ꯫ ꯏꯀꯨꯕꯣꯛꯅ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯀꯥꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯑꯩ ꯑꯉꯥꯡ ꯄꯣꯛꯀꯦ꯫ ꯅꯪꯅ ꯏꯀꯨꯕꯣꯛꯀꯤꯗꯃꯛ ꯏꯅ ꯀꯨꯞꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯈꯛ ꯃꯅꯤꯡꯒꯤ ꯂꯝꯍꯥꯡꯁꯤꯗ ꯊꯨꯅ ꯁꯥꯕꯤꯌꯨ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯍꯟꯕꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯍꯅꯨꯕ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯨ ꯅꯨꯡꯊꯤꯜꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯑꯃꯟꯕ ꯀꯦꯒꯥꯝ ꯑꯃꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯍꯩꯁꯤꯡꯕ, ꯃꯁꯥ ꯈꯤꯡ ꯂꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯄꯨꯕꯣꯛꯀ ꯂꯩꯃꯤꯟꯅꯩ꯫
ꯃꯄꯨꯕꯣꯛꯀꯤ ꯐꯥꯒꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯇꯥꯔꯒ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯕꯣꯛꯇ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯑꯣꯡꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯑꯀꯟꯕ ꯊꯃꯣꯏꯕꯨ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯥꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯆꯥꯛ ꯆꯥꯔꯕꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯨꯕꯣꯛꯀꯤ ꯃꯇꯝꯕꯥꯛꯇꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ, "ꯄꯥꯕ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯊꯤꯔꯤꯕꯗꯨꯕꯣ?" ꯃꯄꯥꯅ ꯈꯨꯝꯃꯤ, "ꯍꯥꯏ, ꯅꯄꯨꯕꯣꯛꯀꯤ ꯆꯥꯛ ꯍꯥꯞꯅꯕ ꯀꯦꯒꯥꯝꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ꯫ ꯅꯄꯨꯕꯣꯛꯇꯨ ꯆꯥꯛ ꯄꯤꯖꯔꯔꯣꯏꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯦꯒꯥꯝꯗꯨ ꯅꯍꯥꯛ ꯎꯕ꯭ꯔꯥ?" ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯂꯧꯅꯝ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯄꯥꯕ, ꯀꯦꯒꯥꯝꯗꯨ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯅ ꯃꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯎꯄꯨꯗ ꯊꯝꯈ꯭ꯔꯦ." ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ? ꯃꯗꯨꯒꯤ ꯂꯩꯕꯥꯛꯀꯤ ꯀꯦꯒꯥꯝꯗꯨ ꯅꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯊꯝꯈ꯭ꯔꯦꯕ? ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯊꯨꯅ ꯄꯨꯊꯣꯔꯛꯎ." ꯑꯉꯥꯡꯗꯨꯅ ꯈꯨꯝꯃꯤ, "ꯅꯠꯇꯦ ꯄꯥꯕ, ꯃꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯨꯡꯒꯤꯗꯃꯛ ꯊꯝꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯄꯨꯄꯨꯗꯧꯅ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯆꯥꯛ ꯄꯤꯖꯅꯕ ꯑꯁꯤꯒꯨꯝꯕ ꯀꯦꯒꯥꯝꯁꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯐꯪꯂꯛꯇꯕ ꯌꯥꯏ." ꯃꯇꯝꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯒꯤ ꯊꯃꯣꯏꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯠꯈꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯕꯨ ꯈꯟꯊꯔꯨꯔꯒ ꯌꯥꯝꯅꯁꯨ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯃꯈꯣꯏꯅ ꯑꯍꯜꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫